ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯈꯪꯍꯟꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 7,000 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250꯫ ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ 8729844108 ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ 8729844108 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯀꯌꯥ ꯂꯩꯈꯤꯔꯣꯏ, ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯒꯜꯂꯤ, ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯑꯣꯏ, ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏ ꯋꯥꯏ, ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄꯅ ꯑꯐꯕ ꯃꯐꯝ ꯀꯟꯒꯅꯤ, ꯑꯣꯏꯖꯕ ꯐꯪꯒꯅꯤ, ꯅꯥꯄꯜ ꯑꯃꯗꯤ ꯍꯣꯌꯥ ꯐꯕꯅ ꯋꯥꯔꯧꯅꯒꯅꯤ, ꯃꯇꯝ ꯃꯥꯡꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯥꯎ ꯀꯌꯥ ꯂꯩꯈꯤꯔꯣꯏ, ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯒꯜꯂꯤ, ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯑꯣꯏ, ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏ ꯋꯥꯏ, ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄꯅ ꯑꯐꯕ ꯃꯐꯝ ꯀꯟꯒꯅꯤ, ꯑꯣꯏꯖꯕ ꯐꯪꯒꯅꯤ, ꯅꯥꯄꯟ ꯑꯃꯗꯤ ꯍꯣꯌꯥ ꯐꯕꯅ ꯋꯥꯔꯧꯅꯒꯅꯤ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯟ ꯊꯨꯝ ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯏ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯄ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ, ꯆꯦꯛꯁꯤꯟꯁꯤ꯫ ꯅꯥꯀꯟ ꯊꯤꯅ ꯅꯔꯟ ꯐꯣꯏꯗꯠꯀꯅꯤ, ꯐꯤꯡꯒꯅꯨ, ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡꯅ ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯃꯃꯨꯠ ꯇꯥꯅ ꯑꯈꯟꯅꯕ ꯊꯕꯛ ꯄꯥꯡꯕꯁꯨ ꯉꯝꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯏꯉꯦꯟꯒꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯟ ꯊꯨꯝ ꯃꯌꯦꯡ ꯇꯥꯕ, ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯏ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯄ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯏ, ꯆꯦꯛꯁꯤꯟꯁꯤ꯫ ꯅꯥꯀꯟ ꯊꯤꯅ ꯅꯔꯟ ꯐꯣꯏꯗꯠꯀꯅꯤ, ꯐꯤꯡꯒꯅꯨ, ꯅꯆꯥ ನನಾꯏꯒꯤ ꯃꯇꯦꯡꯅ ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯃꯃꯨꯠ ꯇꯥꯅ ꯑꯈꯟꯅꯕ ꯊꯕꯛ ꯄꯥꯡꯕꯁꯨ ꯉꯝꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯦꯛꯅꯕ ꯉꯝꯕ, ꯊꯥꯖꯗꯅ ꯂꯟ ꯐꯪꯕ, ꯊꯕꯛ ꯃꯥꯏ ꯄꯥꯛꯄ, ꯀꯥꯟꯅꯕ, ꯄꯣꯠ ꯆꯩ ꯐꯪꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ꯫ ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕꯗꯤ ꯋꯥꯠꯂꯤ, ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ, ꯑꯔꯥꯟꯕ ꯐꯠꯇꯕꯗ ꯃꯥꯡꯑꯣꯏꯅꯒꯅꯨ, ꯅꯔꯧꯁꯤꯡ ꯐꯨꯗꯣꯛꯎ, ꯅꯪꯕꯨ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨ ꯑꯃꯗꯤ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ꯫
ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯟꯗꯕꯅ ꯂꯥꯛꯆꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯌꯦꯛꯅꯕ ꯉꯝꯕ ꯊꯥꯖꯗꯅ ꯂꯟ ꯐꯪꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯀꯥꯟꯅꯕ ꯄꯣꯠꯆꯩ ꯐꯪꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯍꯣꯏ ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕꯗꯤ ꯋꯥꯠꯂꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯑꯔꯥꯟꯕ ꯐꯠꯇꯕꯅ ꯃꯥꯡꯑꯣꯏꯅꯒꯅꯨ ꯅꯔꯧꯁꯤꯡ ꯐꯨꯗꯣꯛꯎ ꯅꯪꯕꯨ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯟꯗꯕꯅ ꯂꯥꯛꯆꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯑꯣꯏ ꯁꯦꯟ ꯍꯦꯟꯅ ꯆꯠꯂꯤ ꯃꯤꯅ ꯊꯥꯖꯗꯕ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯂꯩ ꯇꯨꯡ ꯃꯥꯡ ꯌꯦꯡꯅ ꯆꯠꯄꯤꯌꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯈꯔ ꯁꯣꯟꯕꯅ ꯅꯆꯥꯛ ꯅꯔꯪꯒꯤ ꯀꯣꯛ ꯈꯔ ꯁꯥꯒꯅꯤ ꯇꯥꯍꯥꯒꯅꯨ ꯃꯤꯋꯥꯁꯨ ꯊꯥꯖꯒꯅꯨ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯔꯤ ꯐꯒꯠꯀꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯑꯣꯏ ꯁꯦꯟ ꯍꯦꯟꯅ ꯆꯠꯂꯤ ꯃꯤꯅ ꯊꯥꯖꯗꯕ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯂꯩ ꯇꯨꯡ ꯃꯥꯡ ꯌꯦꯡꯅ ꯆꯠꯄꯤꯌꯨ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯈꯔ ꯁꯣꯟꯕꯅ ꯅꯆꯥꯛ ꯅꯔꯪꯒꯤ ꯀꯣꯛ ꯈꯔ ꯁꯥꯒꯅꯤ ꯇꯥꯍꯥꯒꯅꯨ ꯃꯤꯋꯥꯁꯨ ꯊꯥꯖꯒꯅꯨ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯔꯤ ꯐꯒꯠꯀꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯂꯟ ꯊꯨꯝ ꯄꯣꯠ ꯆꯩ ꯐꯪꯒꯅꯤ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨꯕꯨ ꯆꯪꯁꯤꯟꯕ ꯊꯕꯛꯇꯤ ꯈꯔ ꯂꯨꯅ ꯊꯣꯛꯀꯜꯂꯤ ꯄꯨꯛꯅꯤꯡ ꯍꯟꯗꯅ ꯑꯈꯥꯡ ꯀꯟꯅ ꯆꯪꯁꯤꯜꯂꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯔꯥꯎꯕ ꯃꯤꯆꯪ ꯍꯦꯟꯒꯠꯄ ꯋꯥꯈꯜꯁꯨ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯉꯥꯡ ꯁꯛꯄꯗ ꯃꯤꯕꯨ ꯁꯨꯝꯃꯠꯄ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯉꯝꯕꯅꯁꯨ ꯊꯣꯏꯅ ꯆꯥꯜꯂꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯂꯟ ꯊꯨꯝ ꯄꯣꯠ ꯆꯩ ꯐꯪꯒꯅꯤ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯀꯅꯤ ꯑꯗꯨꯕꯨ ꯆꯪꯁꯤꯟꯕ ꯊꯕꯛꯇꯤ ꯈꯔ ꯂꯨꯅ ꯊꯣꯛꯀꯜꯂꯤ ꯄꯨꯛꯅꯤꯡ ꯍꯟꯗꯅ ꯑꯈꯥꯡ ꯀꯟꯅ ꯆꯪꯁꯤꯜꯂꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯔꯥꯎꯕ ꯃꯤꯆꯪ ꯍꯦꯟꯒꯠꯄ ꯋꯥꯈꯜꯁꯨ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯉꯥꯡ ꯁꯛꯄꯗ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯒꯅꯤ ꯑꯃꯗꯤ ꯑꯉꯝꯕꯅꯁꯨ ꯊꯣꯏꯅ ꯆꯥꯜꯂꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯥꯡꯕ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯁꯤꯡ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏ ꯁꯦꯟ ꯇꯤꯡꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯀꯥꯟꯅꯕꯁꯨ ꯐꯪꯗꯕ ꯀꯣꯏꯆꯠ ꯆꯠꯄ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯌꯦꯠꯅꯕ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯟꯅꯒꯨꯝ ꯂꯩꯔꯕꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ ꯂꯧꯁꯤꯡꯅ ꯂꯟ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ ꯈꯨꯠꯇꯤ ꯆꯥꯎꯒꯅꯨ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯉꯥꯡ ꯁꯛꯄ ꯍꯩꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯈꯪꯃꯤꯟꯅꯔꯁꯤ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯁꯤꯡ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏ ꯁꯦꯟ ꯇꯤꯡꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯀꯥꯟꯅꯕꯁꯨ ꯐꯪꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯌꯦꯠꯅꯕ ꯈꯨꯔꯧ ꯊꯥꯡꯕ ꯍꯥꯟꯅꯒꯨꯝ ꯂꯩꯔꯕꯁꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏ ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ ꯂꯧꯁꯤꯡꯅ ꯂꯟ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ ꯈꯨꯠꯇꯤ ꯆꯥꯎꯒꯅꯨ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯉꯥꯡ ꯁꯛꯄꯗ ꯍꯩꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯁꯨ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯀꯅꯤ ꯊꯥꯖꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯎꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯒꯅꯤ
ꯑꯅꯤꯡꯕ ꯄꯥꯡꯒꯅꯤ, ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯕ ꯋꯥꯠꯂꯤ꯫ ꯍꯨꯔꯥꯟꯕꯅ ꯑꯆꯤꯠ ꯑꯀꯣꯝꯗꯤ ꯌꯦꯡꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ, ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯨ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ, ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯀꯅꯤ, ꯊꯥꯖꯗꯕ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯎꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯒꯅꯤ꯫ ꯑꯅꯤꯡꯕ ꯄꯥꯡꯒꯅꯤ, ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯃꯔꯤꯗꯤ ꯐꯕ ꯋꯥꯠꯂꯤ꯫ ꯍꯨꯔꯥꯟꯕꯅ ꯑꯆꯤꯜ ꯑꯀꯣꯝꯗꯤ ꯌꯦꯡꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ, ꯂꯩ, ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯕꯤꯕ, ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯐꯪꯖꯕ, ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯖꯩ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ, ꯅꯤꯡꯕꯒ ꯄꯥꯡꯕꯒ ꯃꯥꯟꯅꯒꯅꯤ, ꯇꯧꯕꯇꯕꯨ ꯅꯣꯂꯨꯛꯅꯗꯤ ꯆꯠꯂꯨ, ꯃꯤꯌꯥꯝꯒ ꯃꯔꯤ ꯍꯦꯟꯅ ꯐꯔꯦ, ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯕꯤꯕ, ꯃꯈꯣꯏꯗꯒꯤ ꯀꯥꯟꯅꯕ ꯐꯪꯖꯕ, ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯖꯩ꯫ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ, ꯅꯤꯡꯕꯒ ꯄꯥꯡꯕꯒ ꯃꯥꯟꯅꯒꯅꯤ, ꯇꯧꯕꯇꯕꯨ ꯅꯣꯂꯨꯛꯅꯗꯤ ꯆꯠꯂꯨ, ꯃꯤꯌꯥꯝꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯔꯦ, ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 18 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯦꯛꯅꯕ ꯀꯜꯂꯤ, ꯃꯈꯣꯏꯗꯒꯤ ꯑꯀꯤꯕ ꯐꯪꯏ꯫ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯁꯥꯎꯅꯤꯡꯕ, ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯥ ꯄꯨꯅꯕ ꯑꯣꯏ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯅꯔꯟ ꯆꯦꯛꯁꯤꯜꯂꯨ, ꯑꯁꯥꯎꯕꯅ ꯑꯉꯥꯎꯕ ꯇꯥꯒꯅꯤ, ꯌꯨꯝꯒꯤ ꯋꯥ ꯇꯥꯕ ꯀꯥꯟꯅꯒꯅꯤ꯫ ꯄꯣꯔꯝ ꯌꯥꯠꯂꯒ ꯊꯧ ꯄꯥꯡꯕꯁꯨ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ, ꯑꯗꯨꯒ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ꯫ ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯉꯥꯡ ꯁꯛꯄ ꯄꯛꯆꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯦꯛꯅꯕ ꯀꯜꯂꯤ, ꯃꯈꯣꯏꯗꯒꯤ ꯑꯀꯤꯕ ꯐꯪꯏ꯫ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯁꯥꯎꯅꯤꯡꯕ, ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯥ ꯄꯨꯅꯕ ꯑꯣꯏ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯅꯆꯥꯛ ꯅꯔꯟ ꯆꯦꯛꯁꯤꯜꯂꯨ, ꯑꯁꯥꯎꯕꯅ ꯑꯉꯥꯎꯕ ꯇꯥꯒꯅꯤ, ꯌꯨꯝꯒꯤ ꯋꯥ ꯇꯥꯕ ꯀꯥꯟꯅꯒꯅꯤ꯫ ꯄꯣꯔꯝ ꯌꯥꯠꯂꯒ ꯊꯧ ꯄꯥꯡꯕꯁꯨ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯑꯃꯗꯤ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯁꯟꯊꯣꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯉꯥꯡꯕ ꯁꯛꯄ ꯄꯛꯆꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯇꯨꯝꯕ ꯌꯥꯗꯕ, ꯍꯤꯔꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯌꯥꯕ ꯂꯩ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯃꯨꯛꯅꯕ ꯌꯥꯏ, ꯌꯦꯠꯅꯕꯗ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ꯫ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯅꯤ, ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯂꯟ ꯐꯪꯕ ꯌꯥꯕ ꯂꯩꯔꯦ, ꯑꯗꯨꯕꯨ ꯅꯆꯥꯛ ꯅꯔꯟꯗꯤ ꯆꯦꯛꯁꯤꯜꯂꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯍꯪꯒꯥꯄꯥꯟ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯁꯪꯕ ꯃꯆꯨꯁꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯈꯤꯔꯣꯏ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯅꯤꯡ ꯋꯥꯕ, ꯇꯨꯝꯕ ꯌꯥꯗꯕ, ꯍꯤꯔꯝ ꯀꯌꯥꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯌꯥꯕ ꯂꯩ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯃꯨꯛꯅꯕ ꯌꯥꯏ, ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯈꯤꯔꯣꯏ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ꯫ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 13
ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯣꯏ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯒꯅꯤ ꯃꯤꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕ ꯁꯣꯏꯔꯣꯏ ꯃꯤꯇꯣꯞ ꯊꯥꯖꯔꯕꯗꯤ ꯀꯤꯕ ꯄꯣꯛꯄ ꯁꯣꯏꯗꯦ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯣꯏ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯒꯅꯤ ꯃꯤꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕ ꯁꯣꯏꯔꯣꯏ ꯃꯤꯇꯣꯞ ꯊꯥꯖꯔꯕꯗꯤ ꯀꯤꯕ ꯄꯣꯛꯄꯗꯤ ꯁꯣꯏꯗꯦ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ ꯏꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯂꯥꯛꯂꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯌꯦꯡꯅꯕ ꯉꯝꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯁꯦꯟ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯕ ꯑꯣꯏ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯉꯝꯖꯒꯅꯤ ꯆꯤꯡꯅꯒꯅꯨ ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡꯗꯤ ꯂꯨꯝꯅ ꯂꯧ ꯀꯥꯟꯅꯒꯅꯤ ꯐꯤꯡꯕ ꯉꯛꯀꯟꯕ ꯑꯃꯗꯤ ꯋꯥ ꯅꯣꯝꯕꯗꯤ ꯀꯥꯟꯅꯗꯦ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯅ ꯔꯥꯁꯤꯒꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯂꯥꯛꯂꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ ꯌꯦꯛꯅꯕ ꯉꯝꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯁꯦꯟ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯕ ꯑꯣꯏ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯉꯝꯖꯒꯅꯤ ꯆꯤꯡꯅꯒꯅꯨ ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡꯗꯤ ꯂꯨꯝꯅ ꯂꯧ ꯀꯥꯟꯅꯒꯅꯤ ꯐꯤꯡꯕ ꯉꯛꯀꯟꯕ ꯑꯃꯗꯤ ꯋꯥꯅꯣꯝꯕꯗꯤ ꯀꯥꯟꯅꯗꯦ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 12 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ